न्यू कैथल मानबी पुलिस स्टेशन की मनुंग चनबा परेंगबा खुंथक की उमंगदा मियोय अमगी थवाई याउद्रबा हक्चांग अमा चिंगदनिंगाई ओइबा मओंगदा तादुना लेरमले हक्चांग अदु परेंगबा अमसुंग खोइरो खुलगी इंटर विलेज रोड तगी मीटर चामरोम चंगसिलगा लैबा मफम अमदा तादुना लेरमबा थेंगनरखिबने ngarang numit yungba matung pung aniga minute 13 rom tabada hakchang adu leire haibagi pau phangbadagi new kaital manbi police station ki team mana forensic science ki team amaga loinana mafam adu da changsinduna yengsinki crime scene adu ningthina yengsilaba matung da hakchang adu police na laukhalaga rims ki miral sangda post mortem gi damak thamkhre haire patha pumthaba hawraba hakchang adu put mangaga inchi mari rom wangi mahak amanba camouflage ki round neck t-shirt ama litle amuba machugi jeans khongrau ama setli aduga amuba machugi sneaker amasung angauba machugi moza ama tonglami amade amuba machugi peti ama su pharame miyoy adu mamit amasung makhut phi amuba na pullami haire misi aduga mari lainana new kaithal manbi police station na UG case ama lokhatkre haina su pawasana makhatare